Hi ma'am, good morning. ꯑꯩꯅ breakfast ꯊꯥꯒꯠꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯁꯤꯒꯤꯁꯦ ꯀꯩꯅꯣ ꯗꯣꯜ ꯑꯃ ꯌꯥꯎꯔꯤꯁꯦ ꯀꯩꯅꯣ ꯍꯪꯕꯤꯔꯛꯄ ꯌꯥꯎꯋꯦꯕꯀꯣ꯫ ꯆꯨꯝꯅ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ꯫ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯩꯕꯣꯡꯅꯤꯀꯣ꯫ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯐꯤग, ꯍꯤꯟꯗꯤꯗ ꯍꯥꯏꯔꯒꯅ ꯑꯪꯖꯤꯔ꯫ ꯑꯩꯒꯤꯗꯨꯅ ꯗ꯭ꯔꯥꯏ ꯑꯣꯏꯔꯕ ꯍꯩꯕꯣꯡꯅꯤꯀꯣ꯫ ꯁꯤꯒꯤꯁꯤꯅ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯍꯩꯕꯣꯡꯗꯨꯅꯤ꯫ ꯃꯇꯝꯅ ꯁꯤꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯅꯤꯅ ꯑꯩꯅ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯣꯟꯂꯥꯏꯟꯗ ꯆꯦꯜꯍꯧꯕꯅꯤꯀꯣ꯫ ꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯐꯪꯕꯅꯦ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗ ꯆꯦꯟꯕ ꯌꯥꯔꯤꯉꯩꯗ ꯑꯣꯟꯂꯥꯏꯟꯗꯒꯤ ꯆꯦꯜꯍꯧꯕꯅꯦ꯫ ꯃꯁꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯃꯌꯥꯝ꯫ ꯑꯩꯅ ꯑꯈꯪꯕ ꯈꯔꯗꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦꯀꯣ꯫ ꯃꯁꯤ ꯐꯥꯏꯕꯔꯒꯤ ꯁꯔꯨꯛꯁꯤ ꯌꯥꯝꯅ ꯌꯥꯎꯏ꯫ ꯑꯗꯨꯅ ꯈꯣꯡ ꯍꯥꯝꯕ ꯈꯣꯠꯄꯗ ꯅꯨꯡꯉꯥꯏꯍꯟꯕ, ꯁ꯭ꯀꯤꯟ ꯎꯟꯁꯥ ꯐꯖꯍꯟꯕ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯒꯤ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕ, ꯑꯗꯩ ꯍꯥꯔꯠ ꯐꯒꯠꯍꯟꯕ, ꯑꯗꯒꯤ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯃꯁꯦ꯫ ꯑꯗꯣ ꯃꯁꯤ ꯗ꯭ꯔꯥꯏꯗꯒꯤ ꯐ꯭ꯔꯦꯁꯅ ꯍꯦꯟꯅ ꯆꯥꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯗꯣ ꯑꯩꯅ ꯐ꯭ꯔꯦꯁꯇꯣ ꯐꯪꯗꯕꯒꯤ ꯗ꯭ꯔꯥꯏꯁꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯖꯕꯅꯤꯀꯣ꯫ ꯃꯁꯤ ꯅꯣꯡꯃꯗ ꯑꯩꯅ 3ꯗꯒꯤ ꯍꯦꯟꯅ ꯆꯥꯗꯦꯅ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯕꯅꯤꯀꯣ꯫ 3ꯗꯒꯤ ꯍꯦꯟꯅ ꯆꯥꯗꯦ, ꯑꯩ ꯌꯥꯝ ꯆꯥꯁꯤꯟꯕ ꯃꯁꯤ ꯐꯠꯇꯦ꯫ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯁꯤꯜꯂꯒꯗꯤ ꯗꯥꯏꯔꯤꯌꯥ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯂꯩꯕꯒꯤꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯑꯩꯅ ꯌꯥꯝ ꯆꯥꯁꯤꯟꯗꯦ ꯈꯣꯠꯇꯦꯅ ꯃꯌꯥꯝꯗ ꯍꯥꯏꯖꯕꯗꯣ꯫ ꯑꯗꯨꯅ ꯃꯁꯦ ꯅꯣꯡꯃꯗ ꯑꯩꯅ 3ꯗꯩ ꯍꯦꯟꯅ ꯆꯥꯖꯩ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔ ꯃꯇꯨꯡꯗꯀꯣ ꯁꯤꯒꯤ ꯗ꯭ꯔꯥꯏꯁꯦ꯫ ꯑꯗꯣ ꯑꯗꯨꯝ ꯇꯤꯡꯉꯒ ꯆꯥꯕꯅꯦ꯫ ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯇꯤꯡꯗ꯭ꯔꯦꯀꯣ꯫ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯅ ꯅꯝꯃꯛꯄꯒꯤꯁꯤꯗ ꯑꯗꯨꯅ ꯗ꯭ꯔꯥꯏꯗꯒꯤ ꯐ꯭ꯔꯦꯁꯅ ꯍꯦꯟꯅ ꯐꯩꯁꯨ ꯍꯥꯏꯖꯒꯦ꯫ ꯐ꯭ꯔꯦꯁ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯆꯥꯕꯤꯗꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯨꯏꯠ ꯁꯂꯥꯗꯇ ꯀꯩꯗ ꯁꯦꯝꯃꯒ ꯑꯗꯨꯝ ꯆꯥꯕꯒꯤ ꯅꯤꯌꯣꯝꯁꯤꯀꯣ꯫ ꯐ꯭ꯔꯨꯏꯠ ꯁꯂꯥꯗ ꯀꯩ ꯁꯦꯝꯃꯒ ꯑꯗꯨꯝ ꯆꯥꯒꯦꯁꯨ ꯑꯗꯨꯝ ꯌꯥꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯑꯣꯏꯅ ꯁꯨꯔꯒ ꯑꯗꯨꯝ ꯆꯥꯕꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯆꯥꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ 3-3ꯒꯨꯝꯕ ꯆꯥꯕꯀꯣ꯫ ꯃꯊꯪꯗꯁꯨ ꯍꯩꯕꯣꯡꯁꯤꯒꯤ ꯀꯥꯟꯅꯕ, ꯍꯩꯕꯣꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦ ꯂꯣꯏꯅ ꯈꯪꯅꯅꯕ ꯃꯊꯪꯗꯁꯨ ꯑꯩ ꯑꯈꯪ ꯑꯍꯩꯗꯒꯤ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫